Tungan base pongi Maru Oiba i pau khar miyam da thamjage sub inspector ama constable na nongmai na kaptuna Hatkhibagi Ziribam district ki manung sanba modbung maitei khulda leiba police post da duty taba sub inspector ama constable na nongmai na kaptuna Hatkhibagi thawdoga sing ngasi ayuk pung 10 rom tabada thokibani hairi hauzik phawbagi oina press na phangba pauda laikhitraba sub inspector adu yarikpoki tawpok pidagi sajan kawi mahak ma nongmai na kaptuna Hatkhibani haiba constable adu gi mamingna Bikramjit kawi hairi Thawdoga da senaba constable Bikramjit amadi mahakna sajan hatpada sinaba 303 rifle amasu phagat pangamle hairi kari maramdagi matau karamna thawdoga du thokibano haibadi sabsana khangba ngamdri atopa source amagi matung inadi laikhidraba sub inspector sahajana constable Bikramjit pu masagi mathau ningthina pangthokti haina khara saikhiba lei hairi amaramda thawdoga sigi matangda hauzik phawbagi oina police ki makedagi sabsaba wafam amata khangalakpa leitri adubu police na case ama lokhatuna thijinba haukhre hairi Makha tarakpa update ta Hu.Chengum ngari sarubadagi mioi taragani thoi Leikanakhre Sursanpur district ki saikota ngari sarubani haiba mioi tara Leikanakhre ngari saruba mioi tara adu Oba Faiba amasung wakhal tadana letharakpana singba sing torokpadagi Sursanpur district ki hospital da pukhatuna Leikanakhibani hairi Nakal amoromda Hu.Chengum Charuba Ukhrul district ki laibi nungsang village tagi mioi ani Assam Rifles na kanba ngamkhre Hu.Chengum Charuba dagi imung manung gi mioi singna AR gi kem da pukhalakuna Leikanakhibani hairi Makha tarakpa update ta BJP da amuk hana sangba natraga sangdaba haibasi party ki high command na loba phirebna oigani haina bijoina phongdokre socio political commentator Songtham Bijoina Lamphel Khunau da leiba mahaki yumda pangthokpa pawgi mifam amada BJP da amuk hana sangba natraga sangdaba haibasi well wisher sing imung gi miyoi sing amadi party ki high command na lorokpa phireb aduna oigani party digi tanthokna khongoina kiba adugi sabsaba compensation party digi logani haina phongdokre Mahakna makha taradun hai kumja 2022 ge February ki tarik 9 da mahak BJP Manipur Pradesh ki primary membership tagi lokthokuna sahi taruk tanthokle haina party asigi president A Sadana order ama thokibadu thawinsin amagi makha da party ki constituency ki wangmada sathakiba disciplinary action amani primary membership tagi miyoi ama tanthokpa haibasi procedure amagi makha da tawgadaba thabangni adubu procedure pumnamak adubu kantholaga ngami haibagi matagum sathakiba thawang adu dictator ki thawangni Leibak asi democracy chatpa judiciary system leiba leibak amani ngasi di makhoina sathakiba aranba thawang adu kona sanaba yaroi haina haukiba October 18 da order phabu thokre athuba matamda court ki certified order copy adu India ki prime minister BJP ki national president party asi ki north east in charge amadi state party ki president da thakragani Madugi matung tarakpada party ki makedegi kari response lai haibadu yengkhigani karigumba party ki makedegi thamoi peningai oiba response ama laktragadi makhata na karamba khongthang lokhatkani haibadudi kona mahangna phongdokhi